Image PAODAM eng tabiribasingbu Namaitham Kajal Devina khurumjari. Ahanbada maroiba pau pijari. Manipurda miyamgi ahanba lengak lakhiba numiki palal tharom pangthoknakre. Election da khallaba local body singbu muthatlaga Kuchabi committee semdanaba hanagi minister Samuel Jendaina hari. Loinana Mapitel Dam Atubada Lautokhidrabadi Miyamna Lautoklagani Haina Dam Naksoalaba Miyamna Fongdokre. Mapungwa Pao Humudra Mangasuba Ahanba Miyamgi Lengaki Mipam Pangtokhiba Numitki Tharom Amadi Legislative Assembly Museum and Archives ki Taruk Shiva Foundation Day ngasi Manipur Legislative Assembly gi Banquet Hall da Pangthokre. Tharom aduda Thokjom Saitabrata Singh Speaker Manipur Legislative Assembly Laurembam Rameshwar Maitai MLA and Chairman PDA Kongkham Robindra Singh MLA and Chairman Manitko Sanasam Premchandra Singh MLA Karam Megajit Singh Secretary Manipur Legislative Assembly na mathang shitna athaba mithunglen Tharom mapu amadi akhanaba mithunglen sing oina saru yaki. Commemoration of 75 years of the first assembly meeting gi souvenir amasu phongkhibaga loinana souvenir asigi article sing mateng panglapa singbo ikai khumnaba su utki thawamga mailena Manipur Legislative Assembly gi speaker Thokjom Saitabrata Singh na hai aikhoi ayamba matamda haukhiba thodoki ningsing thawram pangthoklaga lai adubu tawriba palan tharom adu kari maramdagi Kari Pautak Pirami Haibasi Ningsingba Mathau Tai Aikhoi Pangdaba Amagumna Tuminna Leishanba Amadi Tawfam Thokpa Kharadang Tawraga Leiragadi Manglomda Chongsinba Ngamloi Tungda Lakadaba Mirolgidamak Kari Taramgani Haibadu Khallaga Aikoina Khalliba Leiriba Mayam Sing Ashi Mayek Singna Thamlamba Ama Mathau Tai Ngalingai Matamdagi Aikoigi Fajaraba Saktam Ama Leirami Khangna Aikoi Kharana Launaraga Leibashina Kanaba Wat Kani Amaga cooperation pinaraga aina haijariba pariba pham aduda leiringaida kari tawba yabage haibadu khallaga amadi thidoktuna thabak tawminasi amana amabu thina chainaraga hanthana ngangaga afaba oina khannaba tawba asi toklasi hena pukning thawai piraga hena pangal oiraga leptana lebak asigi yaifa thawrang kaya pakhatuna chingda khakta sana lebak oibagi mahutta Tasing Tashingba Sana Lebak Ama Oina Ba Hotnaminasi Fongdoki. Kanglaipak Manipurgi Puwari da Miyamgi Ahanba Lengak Laikhiba Numiki Ningsing Tharom ngasi Jawaharlal Nehru Manipur Dance Academy ki auditorium da pangthokre. Lisingama Chamafa Nifu Nipangi October 19 da British ki Loilam Sason Loikraba Matung Amuk Kanglaipak Manipurna Maromdo Miyamgi Oiba Lengak Leiduna Lengak Chaba Hokhiba Numipu Ningsingduna Committee of Civil Societies Kanglaipak CCSK na shinduna pangthokpa tharomaduda Dr. Moirangthep Narasingh veteran politician Jitendra Ningomba President CCSK T.S. Bharat Singh Associate Professor CSSEIP Manipur University K. Indra Kumar Singh Associate Professor Dana Manjari University Amadi M. Lalmani Singh Former Chief Engineer NHP Shina Atheba Mithunglen Tharomapu Amadi Akhanaba Mithunglen Oina Saru Yaki Tharomga Mari Lenana Committee of Civil Societies Kanglaipak CCSK gi President Jitendra Ningomba na hai Anglo Manipur wada British ki khutta maithiduna Chahi Yankhaitaru British ki makhada Ningthau Shason Tawduna Laklaba Matung Lishingama Chamapa Nifu Nipanda Amuk Hanna Ningtamba Leibak Ama Fangki Ningtamba Leibak Ama Oiraba Matung Miyamgi Shason Amagi Damak Lishingama Chamapa Nifu Nipangi Jun Thada Mikhal Anirak Thokna Pangthokuna Tam Amadi Chingi Luchingba Singh Yauna Minister Haptuna Miyamna Khallaba Musing Oiba Ahanba Mifam Darbar Hall Pangthoki Numit Adubu Puwari da Miyamgi Ahanba Lengak Haina
ꯈꯪꯅꯗꯨꯅ ꯂꯥꯛꯂꯤ ꯅꯨꯃꯤꯠ ꯑꯗꯨꯕꯨ ꯏꯆꯝ ꯁꯝꯅ ꯅꯤꯡꯁꯤꯡꯗꯨꯅ ꯄꯥꯡꯊꯣꯛꯄ ꯈꯛꯇ ꯅꯠꯇꯅ ꯁꯥꯎꯊ ꯏꯁ ꯑꯦꯁꯤꯌꯥꯒꯤ ꯂꯩꯕꯥꯛꯁꯤꯡꯒꯤ ꯃꯅꯨꯡꯗ ꯃꯤꯌꯥꯝꯒꯤ ꯃꯤꯈꯜ ꯄꯥꯡꯊꯣꯛꯈꯤꯕ ꯑꯁꯤ ꯀꯪꯂꯩꯄꯥꯛ ꯃꯅꯤꯄꯨꯔꯅ ꯑꯅꯤꯁꯨꯕ ꯃꯅꯤꯡꯇꯝꯕ ꯂꯩꯕꯥꯛ ꯑꯃꯅꯤ ꯑꯃꯗꯤ ꯏꯟꯗꯤꯌꯥꯗ ꯃꯅꯤꯄꯨꯔꯅ ꯄꯨꯟꯗ꯭ꯔꯤꯉꯩ ꯃꯅꯤꯄꯨꯔ ꯅꯤꯡꯇꯝꯕ ꯂꯩꯕꯥꯛ ꯑꯃ ꯑꯣꯏꯔꯝꯃꯤ ꯍꯥꯏꯕꯁꯤ ꯉꯁꯤ ꯍꯧꯔꯛꯂꯤꯕ ꯃꯤꯔꯣꯜꯁꯤꯡꯅ ꯀꯥꯎꯅꯔꯛꯂꯤꯕ ꯑꯁꯤ ꯅꯤꯡꯁꯤꯡꯍꯟꯕ ꯃꯊꯧ ꯇꯥꯏ ꯂꯣꯏꯅꯅ ꯃꯇꯝ ꯑꯗꯨꯒꯤ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠꯁꯤꯡ ꯑꯗꯨꯅ ꯑꯅꯧꯕ ꯃꯅꯤꯄꯨꯔ ꯆꯤꯡ ꯇꯝ ꯄꯨꯟꯗꯨꯅ ꯍꯣꯠꯅꯔꯝꯕ ꯏꯟꯇꯤꯒ꯭ꯔꯤꯇꯤ ꯑꯃꯗꯤ ꯌꯨꯅꯤꯇꯤ ꯑꯥꯏꯗꯤꯌꯥꯁ ꯑꯣꯐ ꯃꯅꯤꯄꯨꯔ ꯑꯩꯈꯣꯏꯒꯤ ꯁꯛꯇꯝ ꯀꯜꯆꯔ ꯇ꯭ꯔꯦꯗꯤꯁꯅꯦꯜ ꯕꯥꯎꯟꯗꯔꯤ ꯑꯃꯗꯤ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯗ ꯑꯍꯣꯡꯕ ꯂꯩꯍꯟꯕ ꯌꯥꯔꯣꯏ ꯍꯥꯏꯕꯁꯤꯁꯨ ꯈꯪꯍꯟꯕꯒꯤ ꯄꯥꯟꯗꯝꯗ ꯊꯧꯔꯝ ꯑꯁꯤ ꯄꯥꯂꯟ ꯇꯧꯒꯅꯤ ꯐꯣꯡꯗꯣꯛꯈꯤ ꯄꯥꯎꯃꯤꯁꯤꯡꯅ ꯍꯪꯕ ꯋꯥꯍꯪꯗ ꯃꯍꯥꯛꯅ ꯍꯥꯏ ꯂꯝꯗꯝ ꯑꯁꯤꯗ ꯆꯠꯊꯔꯛꯂꯤꯕ ꯂꯥꯟ ꯑꯁꯤ ꯊꯥ 18 ꯆꯪꯁꯤꯜꯂꯛꯈ꯭ꯔꯦ ꯉꯁꯤ ꯐꯥꯎꯕ ꯑꯥꯏꯗꯤꯌꯥꯁ ꯑꯣꯐ ꯃꯅꯤꯄꯨꯔꯒꯤ ꯋꯥꯈꯜꯂꯣꯟꯗ ꯊꯕꯛ ꯇꯧꯗꯨꯅ ꯂꯥꯛꯂꯤ ꯑꯗꯨꯕꯨ ꯃꯄꯤ ꯃꯄꯥ ꯑꯣꯏꯔꯤꯕ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯇ ꯁꯣꯜꯕ ꯇꯧꯅꯅꯕ ꯍꯣꯠꯅꯔꯛꯇꯕ ꯑꯁꯤ ꯃꯇꯝ ꯀꯨꯏꯔꯦ ꯑꯗꯨꯕꯨ ꯊꯦꯡꯂꯕꯁꯨ ꯊꯦꯡꯅ ꯍꯟꯗꯛ ꯂꯝꯗꯝ ꯑꯁꯤꯒꯤ ꯐꯨꯔꯨꯞ ꯑꯍꯨꯝꯒꯤ ꯑꯣꯏꯕ ꯋꯥꯔꯤ ꯁꯥꯅꯅꯕ ꯂꯧꯈꯠꯂꯛꯈꯤꯕ ꯈꯣꯡꯊꯥꯡ ꯑꯗꯨꯕꯨ ꯊꯥꯒꯠꯂꯤ ꯇꯧꯕꯇꯕꯨ ꯁꯣꯜꯕ ꯇꯧꯅꯕꯒꯤ ꯁꯥꯟꯅꯒꯗꯧꯔꯤꯕ ꯋꯥꯔꯤ ꯑꯗꯨꯕꯨ ꯑꯥꯏꯗꯤꯌꯥꯁ ꯑꯣꯐ ꯃꯅꯤꯄꯨꯔ ꯌꯨꯅꯤꯇꯤ ꯑꯃꯗꯤ ꯏꯟꯇꯤꯒ꯭ꯔꯤꯇꯤꯗꯤ ꯁꯣꯛꯄ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯑꯃꯁꯨꯡ ꯀꯝꯄ꯭ꯔꯣꯃꯥꯏꯖ ꯇꯧꯕꯁꯨ ꯌꯥꯔꯣꯏ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯅ ꯃꯅꯤꯄꯨꯔꯒꯤ ꯍꯤꯁꯇ꯭ꯔꯤ ꯑꯃꯗꯤ ꯂꯤꯒꯦꯂꯤꯇꯤ ꯃꯌꯥꯝ ꯑꯁꯤ ꯈꯪꯕ ꯃꯊꯧ ꯇꯥꯏ ꯑꯃꯗꯤ ꯃꯅꯤꯄꯨꯔꯅ ꯏꯟꯗꯤꯌꯥꯗ ꯀꯝꯗꯧꯅ ꯇꯤꯟꯈꯤꯕꯒꯦ ꯍꯥꯏꯕꯗꯨ ꯃꯃꯨꯠ ꯇꯥꯅ ꯈꯪꯉꯒ ꯉꯁꯤꯒꯤ ꯋꯥꯊꯣꯛ ꯑꯁꯤꯒꯤ ꯁꯣꯜꯕ ꯇꯧꯕꯗ ꯑꯆꯧꯕ ꯃꯇꯦꯡ ꯑꯣꯏꯒꯅꯤ ꯐꯣꯡꯗꯣꯛꯈꯤ ꯁꯦꯝꯒꯠꯈꯤꯕ ꯄꯣꯠꯇꯣ ꯉꯁꯤꯒꯤ ꯃꯤꯔꯣꯜ ꯍꯧꯖꯤꯛ 2024 ꯁꯨꯕ ꯃꯇꯝꯗ ꯑꯅꯧꯕ ꯃꯤꯅꯔꯁꯤꯡꯅ ꯑꯥꯏꯗꯤꯌꯥꯁ ꯑꯣꯐ ꯃꯅꯤꯄꯨꯔꯗ ꯑꯩꯈꯣꯏꯒꯤ ꯁꯛꯇꯝ ꯑꯩꯈꯣꯏꯒꯤ ꯀꯜꯆꯔ ꯑꯩꯈꯣꯏꯒꯤ ꯑꯦꯅꯤ ꯂꯩꯔꯤꯕ ꯕꯥꯎꯟꯗꯔꯤ ꯇ꯭ꯔꯦꯗꯤꯁꯅꯦꯜ ꯕꯥꯎꯟꯗꯔꯤ ꯑꯗꯨꯒ ꯂꯩꯕ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯑꯣꯏꯕ ꯄꯣꯠꯁꯤꯗ ꯈꯣꯡ ꯄꯨꯔꯛꯄ ꯌꯥꯔꯣꯏ ꯍꯥꯏꯕ ꯄꯣꯠꯁꯦ ꯃꯁꯤ ꯈꯪꯍꯟꯅꯅꯕꯒꯤꯗꯃꯛꯇ ꯑꯅꯧꯕ ꯏꯅꯔꯖꯦꯇꯤꯛ ꯑꯣꯏꯅꯅꯕꯒꯤꯗꯃꯛꯇ ꯊꯧꯔꯝꯁꯦ ꯄꯥꯡꯊꯣꯛꯆꯕꯅꯤ ꯍꯥꯏꯅ CCSꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯗ ꯊꯝꯖꯩ ꯅꯤꯡꯊꯧ ꯄꯥꯟꯕ ꯂꯩꯕꯥꯛ ꯑꯃ ꯑꯣꯏꯗꯨꯅ ꯃꯤꯌꯥꯝ ꯇꯪꯗꯨ ꯂꯩꯇꯥꯅ ꯂꯩꯔꯝꯕ ꯃꯅꯤꯄꯨꯔ ꯉꯁꯤꯗꯤ ꯏꯟꯗꯤꯌꯥꯒꯤ ꯐꯤꯕꯥꯟꯅꯨꯡꯗ ꯇꯤꯜꯂꯨꯕꯗꯒꯤ ꯂꯝꯗꯝ ꯑꯁꯤꯗ ꯊꯣꯛꯍꯟꯅꯤꯡꯗꯕ ꯊꯧꯗꯣꯛ ꯀꯌꯥ ꯊꯣꯛꯂꯦ ꯍꯥꯏꯅ ꯅꯦꯁꯅꯦꯜ ꯑꯥꯏꯗꯦꯟꯇꯤꯇꯤ ꯄ꯭ꯔꯣꯇꯦꯛꯁꯟ ꯀꯥꯎꯟꯁꯤꯜ ꯅꯤꯞꯀꯣꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯑꯣꯏꯅꯥꯝ ꯄ꯭ꯔꯦꯝꯖꯤꯠꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯋꯥꯐꯝ ꯑꯁꯤ ꯉꯁꯤ ꯌꯨꯅꯥꯏꯇꯦꯗ ꯄꯤꯄꯜꯁ ꯐ꯭ꯔꯟꯠ UPF ꯃꯅꯤꯄꯨꯔ ꯅꯦꯁꯅꯦꯜ ꯑꯥꯏꯗꯦꯟꯇꯤꯇꯤ ꯄ꯭ꯔꯣꯇꯦꯛꯁꯟ ꯀꯥꯎꯟꯁꯤꯜ ꯅꯤꯞꯀꯣ ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯄꯤꯁ ꯑꯦꯟড ꯏꯟꯇꯤꯒ꯭ꯔꯤꯇꯤ ꯃꯥꯄꯤ ꯀꯥꯎꯟꯁꯤꯜꯅ ꯁꯤꯟꯗꯨꯅ ꯌꯥꯁꯀꯣꯏ ꯄꯨꯂꯤꯁ ꯂꯦꯟꯗ ꯂꯩꯕ MD ꯍꯣꯜꯗ ꯄꯥꯡꯊꯣꯛꯈꯤꯕ ꯃꯅꯤꯄꯨꯔꯗ ꯃꯤꯌꯥꯝꯒꯤ ꯂꯩꯉꯥꯛ ꯆꯠꯅꯕ ꯍꯧꯈꯤꯕ ꯅꯨꯃꯤꯠ ꯑꯣꯛꯇꯣꯕꯔ 19, 1994ꯕꯨ ꯅꯤꯡꯁꯤꯡꯕ ꯑꯣꯏꯅ ꯄꯥꯡꯊꯣꯛꯈꯤꯕ ꯊꯧꯔꯝ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ ꯊꯧꯔꯝ ꯑꯗꯨꯗ UPFꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯅꯣꯡꯊꯣꯝꯕꯝ ꯔꯨꯄꯆꯟꯗ꯭ꯔ ꯅꯤꯞꯀꯣꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯑꯣꯏꯅꯥꯝ ꯄ꯭ꯔꯦꯝꯖꯤꯠ ꯃꯥꯄꯤ ꯀꯥꯎꯟꯁꯤꯜꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ KC ꯔꯣꯃꯤꯌꯣ ꯑꯃꯗꯤ ꯌꯨꯅꯥꯏꯇꯦꯗ ꯀꯃꯤꯇꯤ ꯃꯅꯤꯄꯨꯔ UCMꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ YK ꯗꯨꯔꯦꯟꯅ ꯄ꯭ꯔꯦꯁꯤꯗꯤꯌꯝ ꯑꯣꯏꯅ ꯁꯔꯨꯛ ꯌꯥꯈꯤꯕꯒ ꯂꯣꯏꯅꯅ UPFꯒꯤ ꯑꯦꯗꯚꯥꯏꯖꯔ L. Jadumani amadi Manipur University Department of Law'gi Head Dr. Yumnam Pemanandana Resource Person oina tharom aduda saruk yaki tharom aduga mari lenana Nipko'gi President oina Premjitna makha taraduna hai Manipur asi ningthau panba leibak ama oirambada natana lamdam asida yam tangdu leitana hinglamba adu Indiagi phiba nungda hek tinkhiba numi adudagi lamdam asida thoaningdaba thaudok kaya thorotuna miyam ingna chukna hingba ngamdana leidi Britishna Manipur thadokuna chakhraba matung lamdam asigi oiba lengak leiduna miyamgi mihut khanduna constituency chatnaba haukhrabasu Indiagi phiba nungda tinkhiba numi adudagi lamdam asi tangdu leitadaba lamdam ama oire loinana haukhiba chahigi me ahumdagi hauduna ngasi phawba chathariba tha 13 suroklaba irang asigi waroishin ama India lengakna ngasi phawba purakpa ngamdana leiri masida natana ningtamba leibak ama oina leijaramba Manipurgi miyam Indiada march tawkhiba numit adudagi hauduna ngasi phawba Manipurgi miyambu India lengakna Indiagi citizen ama oina uraktaba asina Manipurgi miyamda awaba kaya ama thenaribani hainasu phongdokhi aduna asigumba ityasik oiraba puwarida lehorodoba Yung sida koy lebak miyam kana minaba sangi hauji koy Manipur se kaidauri dia government na koy kulubadagi koy kyam fikal ma pibam da leire haibna sing mase koy jam khanta bi mathau tare hai wa koy observe ke season Manipur National Day ge thauram ngasi tongan ba mafam kaya da pangthoknakre Manipur masagi ahanba lengakhiba numit October 19, 1994 numit asibu lamdam asigi miyamna Manipur National Day haina palal tawduna lakpagum Coalition for
Indigenous Right Campaign Sarkarna Shinduna Manipur National Day Tharom Pangthokre Manipur Press Club Pangthokpa Tharom aduda retired IS Dr. R.K. Nimai Sarkargi President Somarendra Thoksom Wasadevki President R.K. Tharakshana Ikalgi President Naurem Memalema Amadi Sarkargi Vice President Longjam Ratan Kumar na Tharomgi Athoiba Maru Oiba Mitunglen Oina Saru Yaki Tharom adugi Chikeski Warwal Perioduna Dr. R.K. Nimai na Fongdorakpada Manipur National Day Tharom asi Kari Maramgi Damak celebrate Tauribano Haiba Tarabadi Democracy bu celebrate Taubani Democracy Haibashi Aina Apamba Tauba Yaba Adubu Aigi Apamba Aduna Atopa Mioi Amabu Nungai Daba Amadi Kaina Batabak Taubadi Yadi Adubu Miyamna Democracy gi Mahau Pankiba asi January Kumato Lishingama Jamapan Humudrani Toida Manipur na statehood Panglaba Matamdagini Lunina Masigi Mamangda Sanglaba Chahi Kaya British ki Makada Minai Oina Leram Laba Matung Haujik Amuk India ki Makada Minai Oina Amuk Hingliba Sigi Pendaba Mayam Ashina Lalhobagi Iho asi Lakibani Hainasu Pongdoki Adri Matakta Tumda Lakada Visi Manga Tumda Tolakadawaya Manga talk about Tokomaya to Napigi Para Weraga Maharaj the Piramiba Michida in October 1948 the Piramiba Proclamation Sinagai by Fuji Wigadi had the Tree had the Hizaraga. It's like something again. Hill Area Committee na Mikhal Pangthoknaba ADC ki committee ama stemnaba lawkhiba warep handokadabani haina former minister Samuel Jendai na phongdokre ngasi bitirota leiba Congress Bhavan da pangthokhiba pamuising na unabada Samuel Jendai na makhata na hai BJP na election da khallaba local body institution bo muthatlaga makhoi gi oiba kuchabi committee stemlaga makhoi gi party gi thak tharom tawnaba slakliba asi laibak thibani India gi constituency bo BJP double engine lengak na thairaba aina yadaba thabak ngangta taroklibasi miyamna su chaksin bio haiki samna harda economy da Adani adoga Ambani haribudune maram aduna koi Manipur da leiraba Imai Ben Singh, Ichin Now Singh, voters ke amarum se BJP ki sajin naba madu akoi khang laga thabak tomin naba tae habasi thamoi nung da thambiu habsi ai wahai amani dum hariga dum loisinjari Nakal Amaromda MPCC Working President Victor Kaising na haikibada Hill Areas Committee na Tribal Singi Yaifa Thaurang paikhatnaba body ama oiriba ADC bu chakhatnaba hotnabagi mahota muthatnaba hotnaribasi miyambu usittabagira natraga High Court of Manipur na caretaker hapa yaroi haina pikiba wayal na thainaba thawoina tawbra haibadu sengdokpam thoi District Council Act na ADC members singi tam loikrabashu election pangthokpa ngamdrabadi chahi ama sangdokhanba yai chahi ama henkrabadi soidana election pangthokadabani haiba leibanina athubada election pangthoknaba hotnabiu High Court na nominee oiba mioi na ADC pahenba yaroi haikraga haujik lenga ki nominee ani yauraga mioi kungi committee ama semnaba tharang tawriba si miyamna su yabigano haiki Democratic principles में हमसे grassroots की हवरदी मतलब की assembly और मतलब की कनो में हमसे कन्वेनियन खाली institutions में हमसे कन्वेनियन खाली कांग्रेस पार्टी डिमांड तो रिक्वेस्ट तो है से डिमांड तो शो गमोई तो नहीं ना रिक्वेस्ट तो रिक्वेस्ट करीनो है रगा Mapithel dam ge koibada khuntariba khunja singi awaba se yembiduna dam asida ngamacha thadabina ba haijarubada thadagadaba ngamacha sing sel piraga leinaba wafam Fishery Department ge Director Haisnam Balkrishna na phongdorakpa asimak laibak thibani afam asina Jing amadi tamgi miyoi singda khetnaba mieng yengbagi mami chawna tari haina Mapithel Dam Affected Headman Chief and Elders Organization MDA HCRO gi Chairman M Ngaranmina phongdokre ngase Manipur Press Club ki Kabru Hall da pangthokiba pawgi mifam amada wapam ase phongdok aduna Ngaranmina hai kumja lising ama chamapan humudrani thoidagi
ꯍꯧꯅ ꯁꯦꯝꯒꯠꯄ ꯍꯧꯔꯒ 2020 ꯗꯤꯁꯦꯝꯕꯔ ꯊꯥꯗ ꯂꯣꯏꯁꯤꯟꯈꯤꯕ ꯗꯥꯝ ꯑꯁꯤ ꯉꯁꯤ ꯐꯥꯎꯕ ꯁꯥꯕ ꯂꯣꯏꯁꯤꯟꯗꯅ ꯂꯩꯈꯤꯕꯅ ꯗꯥꯝ ꯑꯁꯤꯅ ꯉꯁꯤꯗꯤ ꯃꯤꯌꯥꯝꯗ ꯑꯋꯥꯕ ꯀꯌꯥ ꯄꯤꯔꯤ ꯕꯤꯖꯦꯄꯤꯒꯤ ꯗꯕꯜ ꯏꯟꯖꯤꯟꯒꯤ ꯂꯩꯉꯥꯛꯅ ꯗꯥꯝ ꯑꯁꯤꯒꯤ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝꯗ ꯄꯤꯔꯤꯕ ꯑꯋꯥꯕ ꯑꯁꯤꯒꯤ ꯌꯦꯡꯕꯤꯗꯨꯅ ꯗꯥꯝ ꯑꯁꯤ ꯃꯐꯝ ꯑꯁꯤꯗꯒꯤ ꯑꯊꯨꯕ ꯃꯇꯝꯗ ꯂꯧꯊꯣꯛꯇ꯭ꯔꯕꯗꯤ ꯃꯁꯤꯒꯤ ꯑꯀꯣꯏꯕꯗ ꯇꯥꯔꯤꯕ ꯃꯤꯌꯥꯝꯅ ꯂꯧꯊꯣꯛꯂꯒꯅꯤ ꯗꯥꯝ ꯑꯁꯤ ꯁꯥꯕ ꯍꯧꯗ꯭ꯔꯤꯉꯩꯗ ꯗꯥꯝ ꯑꯁꯤ ꯁꯥꯔꯕꯗꯤ ꯈꯨꯟꯖꯥꯁꯤꯡꯗ ꯀꯥꯟꯅꯕ ꯀꯌꯥ ꯄꯤꯒꯅꯤ ꯍꯥꯏꯅ ꯃꯇꯝꯒꯤ ꯑꯣꯏꯅ ꯂꯩꯉꯥꯛ ꯄꯥꯏꯔꯝꯂꯤꯕ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯑꯃꯗꯤ ꯋꯥꯇꯔ ꯔꯤꯁꯣꯔꯁ ꯃꯤꯅꯤꯁꯇꯔ ꯀꯌꯥꯅ ꯍꯥꯏꯈ꯭ꯔꯕꯁꯨ ꯉꯁꯤ ꯐꯥꯎꯕꯗ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯃꯄꯨꯡ ꯐꯥꯅ ꯄꯥꯏꯈꯠꯄꯤꯗꯕꯅ ꯈꯨꯟꯖꯥꯁꯤꯡ ꯈꯝ ꯊꯦꯡꯅ ꯑꯋꯥꯕ ꯑꯣꯏꯔꯦ ꯗꯥꯝ ꯑꯁꯤ ꯁꯥꯖꯤꯟꯈꯤꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯂꯧꯎ ꯁꯤꯡꯎ ꯎꯍꯩ ꯋꯥꯍꯩ ꯊꯥꯐꯝ ꯈꯛꯇ ꯅꯠꯇꯅ ꯁꯥ ꯌꯦꯟ ꯂꯣꯏꯖꯔꯝꯕ ꯃꯐꯝꯁꯤꯡ ꯑꯃꯗꯤ ꯂꯟ ꯊꯨꯝ ꯌꯥꯎꯅ ꯏꯁꯤꯡ ꯊꯨꯝꯖꯤꯟꯈꯤꯕꯅ ꯍꯧꯖꯤꯛꯇꯤ ꯑꯋꯥꯠꯄꯗꯅ ꯄꯤꯛ ꯊꯜꯂꯤ ꯃꯥꯡ ꯇꯥꯛꯈꯤꯕꯁꯤꯡ ꯑꯁꯤꯒꯤ ꯂꯩꯉꯥꯛꯅ ꯄꯤꯒꯅꯤ ꯍꯥꯏꯈꯤꯕ ꯀꯝꯄꯦꯟꯁꯦꯁꯟꯁꯨ ꯃꯄꯨꯡ ꯐꯥꯅ ꯄꯤꯕꯤꯗ꯭ꯔꯤ ꯃꯔꯝ ꯑꯗꯨꯅ ꯗꯥꯝ ꯑꯁꯤ ꯃꯔꯤ ꯂꯩꯅꯕꯁꯤꯡꯅ ꯑꯊꯨꯕ ꯃꯇꯝꯗ ꯂꯧꯊꯣꯛꯄꯤꯗꯨꯅ ꯃꯁꯤꯒꯤ ꯑꯀꯣꯏꯕꯗ ꯈꯨꯟꯗꯥꯔꯤꯕ ꯃꯤꯌꯥꯝ ꯃꯍꯧꯁꯥꯒꯨꯝ ꯂꯧꯎ ꯁꯤꯡꯎ ꯇꯧꯗꯨꯅ ꯍꯤꯡꯖꯔꯒꯦ ꯂꯣꯏꯅꯅ ꯗꯥꯝ ꯑꯁꯤꯗ ꯉꯥ ꯃꯆꯥ ꯈꯔ ꯊꯥꯗꯕꯤꯅꯕ ꯃꯔꯤ ꯂꯩꯅꯕꯁꯤꯡꯗ ꯀꯌꯥꯔꯛ ꯇꯛꯁꯤꯟꯗꯨꯅ ꯂꯥꯛꯈ꯭ꯔꯕꯁꯨ ꯉꯁꯤ ꯐꯥꯎꯕ ꯊꯕꯛ ꯑꯣꯏꯅ ꯄꯥꯡꯊꯣꯛꯄꯒꯤ ꯃꯍꯨꯠꯇ ꯗꯥꯝ ꯑꯁꯤꯗ ꯊꯥꯗꯒꯗꯕ ꯉꯥ ꯃꯆꯥꯁꯤꯡ ꯁꯦꯜ ꯄꯤꯔꯒ ꯂꯩꯅꯕ ꯐꯤꯁꯔꯤ ꯗꯤꯄꯥꯔꯠꯃꯦꯟꯒꯤ ꯗꯤꯔꯦꯛꯇꯔꯅ ꯐꯣꯡꯗꯣꯔꯛꯄ ꯑꯁꯤꯃꯛ ꯊꯃꯣꯏ ꯁꯣꯛꯅ ꯅꯨꯡꯉꯥꯏꯇꯦ ꯃꯅꯤꯄꯨꯔꯒꯤ ꯇꯝꯄꯥꯛꯀꯤ ꯃꯐꯝ ꯀꯌꯥꯗ ꯗꯤꯄꯥꯔꯠꯃꯦꯟ ꯑꯁꯤꯅ ꯉꯥ ꯃꯆꯥ ꯊꯥꯗꯈꯤꯕ ꯑꯗꯨ ꯁꯦꯜꯅ ꯂꯩꯔꯒ ꯊꯥꯗꯈꯤꯕ꯭ꯔꯥ ꯇꯝꯄꯥꯛꯀꯤ ꯃꯐꯝꯁꯤꯡꯗꯅ ꯗꯤꯄꯥꯔꯠꯃꯦꯟ ꯑꯁꯤꯅ ꯊꯥꯗꯅꯤꯡꯕ ꯃꯑꯣꯡꯗ ꯉꯥ ꯃꯆꯥ ꯊꯥꯗꯕ ꯆꯤꯡꯒꯤ ꯃꯐꯝꯁꯤꯡꯗꯅ ꯊꯥꯗꯕꯤꯗꯕ ꯑꯁꯤꯃꯛ ꯆꯤꯡ ꯑꯃꯗꯤ ꯇꯝꯄꯥꯛꯀꯤ ꯈꯦꯠꯅꯕ ꯊꯝꯕꯅꯤ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯈꯤ ꯑꯗꯨꯅ ꯁꯤꯒꯨꯝꯕꯁꯦ ꯑꯩꯈꯣꯏ ꯌꯥꯅꯤꯡꯗꯦ ꯑꯩꯈꯣꯏ ꯂꯝ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏ ꯑꯃꯨꯛ ꯍꯟꯖꯤꯜꯂꯒ ꯍꯥꯟꯅꯒꯤ ꯈꯨꯟꯗ ꯏꯄꯥ ꯏꯄꯨꯅ ꯊꯝꯕꯤꯔꯝꯕ ꯂꯝꯗꯣ ꯑꯩꯈꯣꯏ ꯈꯨꯟꯗꯥꯔꯒꯦ ꯑꯗꯨꯅ ꯗꯥꯝꯁꯦ ꯑꯊꯨꯕ ꯃꯇꯝꯗ ꯔꯤꯃꯨꯚ ꯇꯧꯕꯤꯔꯣ ꯑꯣꯔ ꯗꯤꯁꯃꯦꯟꯇꯜ ꯇꯧꯕꯤꯔꯣ ꯁꯤ ꯗꯥꯝꯒꯤ ꯑꯦꯐꯦꯛꯇꯦꯠ ꯑꯣꯏꯔꯕ ꯇ꯭ꯔꯥꯏꯕꯦꯜ ꯃꯌꯥꯝꯒꯤ ꯑꯣꯟ ꯕꯤꯍꯥꯐꯇ ꯉꯁꯤ ꯃꯤꯗꯤꯌꯥꯒꯤ ꯊ꯭ꯔꯨꯗ ꯆꯤꯌꯔꯃꯦꯟ ꯑꯩꯅ ꯃꯁꯤ ꯄꯥꯎꯖꯦꯜ ꯒꯚꯔꯟꯃꯦꯟꯠ ꯄꯤꯔꯤ ꯂꯩꯉꯥꯛꯅ ꯄꯤꯔꯛꯈꯤꯕ ꯊꯥꯖꯕꯁꯤꯡ ꯊꯕꯛ ꯑꯣꯏꯅ ꯄꯥꯡꯊꯣꯔꯛꯇꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯑꯀꯟꯕ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯒꯅꯤ ꯍꯥꯏꯅ JSC against the brutal killing of L. Johnson Singh and torture of E. Roshan Singhna ꯐꯣꯡꯗꯣꯔꯛꯂꯤ ꯍꯤꯔꯝ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯉꯁꯤ ꯂꯥꯏꯐꯝ ꯈꯨꯅꯧ ꯃꯌꯥꯏ ꯂꯩꯀꯥꯏꯗ ꯂꯩꯕ ꯂꯥꯏꯐꯝ ꯈꯨꯅꯧ ꯌꯨꯠ ꯗꯤꯕꯦꯂꯞꯃꯦꯟꯠ ꯑꯦꯁꯣꯁꯤꯌꯦꯁꯟ LKYDAꯒꯤ ꯑꯣꯐꯤꯁꯇ ꯄꯥꯡꯊꯣꯛꯈꯤꯕ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ JSC ꯑꯁꯤꯒꯤ ꯀꯟꯚꯦꯅꯔ ꯃꯣꯡꯖꯝ ꯕꯤꯃꯣꯜꯅ ꯍꯥꯏ ꯊꯥ ꯑꯁꯤꯒꯤ 13ꯗ ꯁꯛꯈꯪꯗꯕꯁꯤꯡꯅ ꯇꯝꯊꯤꯅ ꯐꯨꯕꯗꯒꯤ ꯂꯩꯈꯤꯗ꯭ꯔꯕ ꯂꯥꯏꯁ꯭ꯔꯝ ꯖꯣꯟꯁꯟ ꯑꯃꯗꯤ ꯍꯧꯖꯤꯛ ꯂꯥꯏꯀꯠꯅꯔꯤꯕ ꯏꯂꯥꯝ ꯔꯣꯁꯟꯅ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯊꯕꯛꯁꯤꯡ ꯇꯧꯕꯤꯅꯕ JSCꯅ ꯃꯦꯃꯣꯔꯦꯟꯗꯝ ꯂꯣꯏꯅꯅ ꯄꯤꯁꯤꯟꯈꯤ ꯑꯃꯗꯤ ꯃꯦꯃꯣꯔꯦꯟꯗꯝ ꯄꯤꯁꯤꯟꯕ ꯑꯗꯨꯗ ꯂꯩꯉꯥꯛ ꯑꯁꯤꯒꯤ ꯂꯨꯆꯤꯡꯕ ꯆꯤꯞ ꯃꯤꯅꯤꯁꯇꯔꯗ ꯅꯨꯃꯤꯠ 2 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ JSCꯅ ꯃꯦꯃꯣꯔꯦꯟꯗꯝꯗ ꯄꯜꯂꯤꯕ ꯋꯥꯐꯝꯁꯤꯡ ꯊꯕꯛꯇ ꯑꯣꯟꯊꯣꯛꯄꯤꯌꯨ ꯍꯥꯏꯅ ꯍꯥꯏꯖꯕꯗ ꯃꯍꯥꯛꯅ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯁꯣꯏꯗꯅ ꯄꯥꯡꯊꯣꯛꯀꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯄꯤꯔꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯊꯥꯔꯝꯈꯤꯕ ꯃꯇꯝꯒꯤ ꯃꯅꯨꯡ ꯐꯥꯎꯕꯗ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯀꯔꯤꯁꯨ ꯇꯧꯕꯤꯔꯛꯇꯕꯅ ꯃꯔꯝ ꯑꯣꯏꯔꯒ JSCꯅ ꯃꯤꯌꯥꯝꯒ ꯂꯣꯏꯅꯅ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯑꯀꯟꯕ ꯈꯣꯡꯖꯪ ꯆꯪꯁꯤꯟꯅꯕ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯦ ꯐꯣꯡꯗꯣꯛꯈꯤ ꯄꯟꯕ ꯌꯥꯏ ꯁꯛꯈꯪꯗꯕꯁꯤꯡꯅ ꯃꯤꯑꯣꯏ 3 ꯐꯥꯗꯨꯅ ꯄꯨꯈꯤꯕꯒꯤ ꯃꯅꯨꯡꯗ ꯂꯥꯏꯐꯝ ꯈꯨꯅꯧꯗꯒꯤ ꯂꯥꯏꯁ꯭ꯔꯝ ꯖꯣꯟꯁꯟ ꯀꯧꯕ ꯃꯤꯑꯣꯏ ꯑꯃꯕꯨ ꯇꯝꯊꯤꯅ ꯑꯣꯠ ꯅꯩꯔꯕ ꯃꯇꯨꯡ ꯈꯨꯔꯈꯨꯜ PICꯗ ꯁꯤꯅ ꯊꯝꯖꯤꯜꯂꯝꯕꯅꯤ ꯏꯂꯥꯝ ꯔꯣꯁꯟꯅ ꯇꯝꯊꯤꯅ ꯐꯨꯔꯛꯄ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯧꯖꯤꯛ ꯍꯣꯁꯄꯤꯇꯥꯜꯗ ꯑꯔꯨꯕ ꯐꯤꯚꯝꯗ ꯂꯥꯏꯀꯠꯅꯔꯤꯕꯅꯤ ꯂꯣꯏꯅꯅ ꯅꯥꯎꯔꯦꯕꯝ ꯕꯥꯔꯨꯟ ꯀꯧꯕ ꯑꯃꯁꯨ ꯐꯨꯔꯛꯈꯤꯕꯅꯤ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯥꯌꯣꯛꯇ JSC ꯁꯦꯝꯗꯨꯅ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯇꯨꯅ ꯆꯣꯏꯅꯕꯁꯤꯡꯒꯤ ꯃꯊꯛꯇ ꯊꯕꯛ ꯂꯧꯈꯠꯄꯤꯌꯨ ꯑꯃꯗꯤ ꯂꯩꯈꯤꯗ꯭ꯔꯕ ꯑꯃꯗꯤ ꯑꯄꯣꯛꯄꯁꯤꯡꯗ ꯂꯩꯉꯥꯛꯅ ꯇꯧꯐꯝ ꯊꯣꯛꯄ ꯊꯕꯛꯁꯤꯡ ꯄꯥꯡꯊꯣꯛꯄꯤꯌꯨ ꯍꯥꯏꯅ ꯗꯥꯕꯤ ꯇꯧꯗꯨꯅ ꯂꯥꯛꯈꯤꯕꯅꯤ ꯂꯩꯈꯤꯗ꯭ꯔꯕ ꯂꯥꯏꯁ꯭ꯔꯝ ꯖꯣꯟꯁꯟ ꯍꯧꯖꯤꯛ ꯔꯤꯝꯁꯀꯤ ꯃꯣꯛꯇ ꯂꯩꯔꯤꯕꯅꯤ ꯁꯤꯕꯁꯤꯒꯤ ꯂꯥꯡꯂꯥ ꯂꯪꯖꯤꯟ ꯄꯨꯊꯣꯛꯄꯤꯗꯨꯅ ꯑꯆꯨꯝꯕ ꯋꯥꯌꯦꯜ ꯆꯠꯊꯕꯤꯌꯨ ꯑꯃꯗꯤ ꯁꯨꯅ ꯐꯠꯇ꯭ꯔꯤꯕ ꯐꯥꯎꯕ ꯂꯥꯌꯦꯡꯕꯤꯅꯕ ꯁꯔꯀꯥꯔꯒꯤ ꯁꯥꯏꯠꯇ ꯑꯩꯈꯣꯏꯅ ꯑꯗꯨꯃꯥꯏꯅ ꯊꯝꯖꯈꯤꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯁꯔꯀꯥꯔꯒꯤ ꯁꯥꯏꯠꯇꯒꯤ ꯄꯣꯖꯤꯇꯤꯕ ꯑꯣꯏꯕ ꯔꯦꯁꯄꯣꯟꯁꯁꯤ ꯐꯪꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏꯅ ꯃꯈꯜ ꯃꯈꯥ ꯀꯌా ꯈꯣꯡꯖꯪ ꯆꯪꯁꯤꯟꯅꯕ ꯑꯩꯈꯣꯏ ꯁꯦꯝ ꯁꯥꯔꯦ MISꯀꯤ ꯗꯤꯔꯦꯛꯇꯔ ꯑꯣꯏꯔꯝꯕ ꯂꯥꯏꯁ꯭ꯔꯝ ꯕꯗꯜ ꯀꯨꯃꯥꯔꯒꯤ ꯇꯣꯞ ꯈꯣꯡꯅꯥꯡꯈꯣꯡꯗ ꯂꯩꯕ ꯌꯨꯝꯗ ꯁꯛꯈꯪꯗꯕꯁꯤꯡꯅ ꯕꯣꯝ ꯂꯪꯁꯤꯜꯂꯝꯕꯒꯤ ꯃꯥꯌꯣꯛꯇ ꯃꯤꯌꯥꯝꯅ ꯋꯥꯀꯠ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈ꯭ꯔꯦ ꯋꯤꯃꯦꯟ ꯗꯤꯕꯦꯂꯞꯃꯦꯟꯠ ꯀꯝꯃꯤꯇꯤ WDC ꯇꯣꯞ ꯈꯣꯡꯅꯥꯡꯈꯣꯡ ꯑꯃꯗꯤ ꯂꯩꯀꯥꯏ ꯑꯁꯤꯒꯤ ꯗ ꯄꯕ꯭ꯂꯤꯛ ꯀ꯭ꯂꯕꯅ ꯄꯨꯟꯅ ꯈꯨꯠꯁꯝꯅꯗꯨꯅ ꯂꯩꯀꯥꯏ ꯑꯁꯤꯒꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯍꯣꯜꯗ ꯆꯠꯊꯈꯤꯕ ꯃꯤꯐꯝ ꯑꯗꯨꯗ WDCꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯈꯦꯇ꯭ꯔꯤꯃꯌꯨꯝ ꯁꯥꯟꯇꯤꯕꯂꯥꯅ ꯍꯥꯏ ꯌꯨꯝ ꯀꯨꯡꯅ ꯇꯥꯕ ꯃꯤꯆꯝ ꯃꯤꯌꯥꯝꯒꯤ ꯌꯨꯝꯗ ꯕꯣꯝ ꯂꯪꯁꯤꯟꯗꯨꯅ ꯑꯀꯤ ꯑꯈꯪ ꯄꯤꯕꯒꯤ ꯊꯧꯑꯣꯡ ꯑꯁꯤ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ ꯑꯋꯥꯡꯕ ꯊꯥꯛꯇ ꯌꯥꯅꯤꯡꯗꯦ ꯍꯥꯏꯈꯤ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯍꯥꯏ ꯉꯔꯥꯡ ꯑꯌꯨꯛ ꯄꯨꯡ 7:07 ꯆꯠꯂꯛꯄꯗ ꯃꯁꯛ ꯈꯪꯗꯕꯁꯤꯡꯅ ꯕꯗꯜ ꯀꯨꯃꯥꯔꯒꯤ ꯌꯨꯝꯗ
ꯂꯪꯁꯤꯜꯂꯝꯈꯤꯕ ꯕꯣꯝ ꯑꯗꯨ ꯂꯥꯏꯕꯛ ꯐꯕꯗꯒꯤ ꯄꯣꯈꯥꯏꯍꯧꯗꯕꯅꯤ ꯀꯔꯤꯒꯨꯝꯕ ꯕꯣꯝ ꯑꯁꯤꯅ ꯄꯣꯈꯥꯏꯔꯝꯗꯨꯅ ꯃꯅꯥꯛ ꯅꯛꯄꯗ ꯂꯩꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯣꯛ ꯑꯄꯟ ꯅꯪꯂꯝꯂꯕꯗꯤ ꯃꯗꯨꯒꯤ ꯇꯦꯛꯆꯥꯛ ꯀꯅꯥꯅ ꯄꯨꯒꯗꯧꯔꯤꯕꯅꯣ ꯐꯅ ꯅꯨꯡꯉꯥꯏꯅꯗꯕ ꯂꯩꯔꯕꯁꯨ ꯕꯣꯝ ꯂꯪꯁꯤꯟꯕ ꯑꯃꯗꯤ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯕꯒꯤ ꯃꯍꯨꯠꯇ ꯋꯥꯔꯤ ꯁꯥꯗꯨꯅ ꯑꯁꯣꯏ ꯑꯔꯥꯟ ꯆꯨꯝꯊꯣꯛꯅꯕꯒꯤ ꯃꯇꯝ ꯄꯤꯍꯟꯅꯤꯡꯉꯤ ꯉꯔꯥꯡꯒꯤ ꯊꯧꯗꯣꯛ ꯑꯁꯤ ꯀꯅꯥꯅ ꯀꯔꯤꯒꯤꯗꯃꯛꯇ ꯆꯠꯊꯔꯤꯕꯅꯣ ꯍꯥꯏꯕ ꯑꯗꯨ ꯃꯔꯤ ꯂꯩꯅꯕꯁꯤꯡꯅ ꯃꯤꯌꯥꯝ ꯈꯪꯅ ꯁꯦꯡꯗꯣꯛꯄꯤꯔꯛꯎ ꯐꯣꯡꯗꯣꯛꯈꯤ ꯑꯩꯈꯣꯏꯒꯤ ꯌꯨꯝꯂꯛꯇ ꯕꯣꯝ ꯂꯪꯁꯤꯟꯕ ꯑꯗꯨꯒ ꯉꯔꯥꯡ ꯑꯣꯛꯇꯣꯕꯔꯒꯤ ꯇꯥꯡ 13 ꯃꯦꯔꯥꯒꯤ ꯄꯨꯔꯅꯤꯃꯥ ꯑꯌꯨꯛ ꯄꯨꯡ 7:08 ꯇꯥꯕ ꯃꯇꯝꯗ ꯅꯩꯁꯝꯕꯗꯟ ꯀꯨꯃꯥꯔ MISꯀꯤ ꯗꯤꯔꯦꯛꯇꯔ ꯑꯣꯏꯕꯤꯔꯝꯕ ꯍꯧꯖꯤꯛꯅ ꯊꯕꯛꯇꯒꯤ ꯄꯣꯊꯥꯔꯕ ꯃꯥꯒꯤ ꯃꯌꯨꯝꯗ ꯕꯣꯝ ꯂꯪꯁꯤꯜꯂꯝꯕ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏ ꯈꯪꯖꯕꯅꯤ ꯑꯗꯨꯅ ꯑꯩꯈꯣই ꯌꯨꯝꯂꯛꯇ ꯕꯣꯝ ꯂꯪꯁꯤꯟꯕ ꯑꯃꯗꯤ ꯃꯤꯆꯝ ꯄ꯭ꯔꯖꯥꯗ ꯑꯀꯤ ꯑꯈꯪ ꯊꯣꯛꯍꯟꯕꯤꯒꯅꯨ ꯍꯥꯏꯗꯅ ꯑꯩꯈꯣꯏ ꯈꯪꯖꯕꯅꯤ Recent Trends in Naturopathy and Yoga haiba hiramda Khongnang Thaba University na senduna numit nini chithagadaba CME program ama ngasi University asigi auditorium da hodokre North East ki Ayush practitioners singidama Pune da leiba National Institute of Naturopathy NIN Ministry of Ayush Government of India ga khusamnaduna pangthokadaba program adu hodopagi thauramda NIN gi Director Professor Dr. K Saitya Lakshmi Khongnang Thaba University gi Vice Chancellor Professor N Joy Kumar Rajarsi College of Education and Skill Tripura ke Director ACA Narendra Bhattacharya amadi Khongnang Thaba University ki Dean amadi Director Dr. Aribam Guneshwar Nammithung Lensing oina saruk yaki Tharom adugi manung channa Khongnang Thaba University da yoga amadi naturopathy ki matangda tonga ba coursing hangnaba NIN Pune ga MOU sign taunaki Tharom aduga ailinena Dr. Aribam Guneshwar na pangwising da phongdorakpada pangthokliba program aduna naturopathy amadi yoga na piriba kanabasing amadi haujiki matamga chunana chatpa yanaba amadi hongnokliba sing asi khanghanba ngamgani hariba program asidagi lam asida leiriba miyoisingna masiga mari leinaba tongan ba course kaya ama khangba ngamgani loinana tharom adugi saruk ama oina NIN ga MOU sign tawduna tongan ba course kaya amasu university asida hanglagani university asina NIN gi North East Center gi hub ama oiragani loinana masina lamdam asidagi mahairoi kayana mapal lamda satuna mahai tambagi awabasu koklagani haina su phongdokhi Manipurda hujik thokliba irang asida lanjanarakuna Moirang Khuyol Kaithal Relief Camp da chongjafam lawriba internally displaced person sing amadi Moirang Ashida leiba khangkatlaba beneficiaries sing da Moirang STG MLA Thongam Santina mahaki makaidagi phi tunaba sewing machine fisakol GI system amadi ok macha sing Moirang film da leiba MLA office da ngasi yenthokre tharomdu da MLA Santi NPP Moirang Block Political Affairs Committee ki Chief Advisor Dr. Yumkhaiba Modhu amadi atai Thaupuba Singh Moirang Municipal Council ki intending candidate Singh na athoba mithung len Singh oina saru yaki tharomdu da Moirang SC ki manung da leiba sentho watlabak khangatpa nupi tariat ta fisakol amamam sewing 18 tera khongsangbi Farmers Association da ok macha tara Moirang Turenban Mera Paibi Loop da GI State Bandal ama Khuyol RG da Inmate Group ani da swing machine ani enthoki tengbang potlam sing enthopaga mari lenana MLA Thongam Santina phongdokhibada miyamgi wakhalda MLA na natraga sarkar na pibani hairagadi potchi mamal yaudana lobana ningthina sijinaduna sel tanbagi mahutta ina khala thamba thengnei lanai leiba oiragadi tekani kaigani haina cheksina hotnai sijinai MLA na pibani haiduna ningthina sijinaraga sel talagadi adu leigani natragadi pibagi kanaba leite MLA na yenbani haiduna ningthina sijinaraga sel tanba yamna tangna thoi aduna piriba potlam sing ningthina sijinaraga senthok lambi leinaba hotnabiu mahakna hotnajariba sing mahi yalhanbiu haiki aduga ngasi yenthokliba machine fisakol sing sijinaduna senthok lambi shemba ngamba ok loiduna sel tanba ngamba masa masagi sinphamduda mai pakle haiba mioida akhanaba manashu pigani haiki Amahara, mari kharbo, kharbo bonam jalgadi, ay emeli wina na, ay mga kaibigan yana, ay khasla, ako sendi daga, ay emeli correct bagi mandi laman singro, mati kalau di nombor mencari na, ay khadegi untuk menjaga, untuk lagi kaibigan, amkan lekat.
Manipurda hauji irang asida lanchoinarakuna Moirang College Live Camp ta sangjafam lauduna leiriba internally displaced persons singda Moirang SC gi MLA Thongam Santina mahaki makaidagi lining national amadi naki thodok singda Sijinanaba naki visual sing MLA officer intokre tharomduda MPP Moirang Block Chief Advisor Dr. Y Modu Working President Haji Umad Alina athoiba mithunglen sing oina saru yaki tharomduda Moirang College ta leiba internally displaced persons singda nupa singda phaijam amadi nupi singda pungau fanek amadi inafi angoba amamamento ki MLA Thongam Santina phongdokhibada Moirang College Relief Camp ta leiba internally displaced persons singna sing asi ana natraga laitin dharmagi thodok tholakpada shetna innaba fizol leitabana thabok thorom yadabagi ningai naraba kaya theinaraktaba madugi awaba koknaba naki fizol sing asi inthopani haiki Department of Physical Education and Sports Science ki mieng makhada University SG Maherui singna MPES Academic Curriculum 2024 gi saruk ama oina Kaksing District ki Indoor Stadium Kaksing da hangliba live camp ta sangjafam lauduna leiriba pikliba angang yauna punna inmet chama marifu tara mari gi dama phaiju blanket chama marifu amadi mahei tamliba satra singi dama tasu book kalam na chingba temang piba galona na interaction program amasu pangthokre Manipur University Department of Physical Education Professor L. Thambal Singh, Head Department of Physical Education and Sports Science Kim Eng Makada, Department Asigi, Associate Professor Singh Amadi, University Asigi, Maheroi Singh Nasaru Yaduna Pangtokiba, Interaction Program Aduda, University Oja Singh na, Idmes Singh Mupuning Sontadanaba, Wari Kaya Libi Bagalunana, Sakang Makang Naki, Lunana. Ningthamtha oirakpa da kemashida leiriba pikliba angang yauna punna inmet chama marifu tara marigi dama phaijub chama marifu amadi maheitamliba satra singi damaktashu book kalam pibi bagalona punna athum hausu chaminaki inmet singda Manipur University gi oja sing amadi maheroi singna live camp ta hauthenena lakpiduna inmet sing bu puning thawat bagalona khudol posting pibi rabagi dama camp asigi managing committee amadi inmet singi makaidegi thagapa phongdorakli Manipur ga yumthang nariba Memargi Mandale region gi Kause Chokse district da thokliba ising ichawna awawa mayok nariba Memargi Maitei macha singda Maitei Kathe Indigenous Development Association na tonga ba tengmang potlam kaya mateng pangkhre tengmang potlam sing adu association asigi mihu singna ising ichaw asina hathengna sokhalaba mapam singda koina chatuna khusinna khibani tengmang potlam adu da sel firon amadi acha athak kaya yauki Loinana tengmang potlam asi makha tanasu Memargi atopa mafam singda koina chatuna mateng pangkhigani haina association asigi makidagi phongdorakli panba yabadi Memarda handak thokliba ichaw asana Memargi Maitei singna khunda ba khul ayambada ichawi awawa mayok naribani Maheroi singbu mahei takpi tambiba matamda Marebak Majati Gidama Kathokpa ngamba Marebak Majati Nungsibagi Ithil Pokhanba ngamnaba mahei takpi gadabani masina tungi yumbiral oriba Maheroi Singh Marebak Kidamak haiba wakhalda hena afaba khunai ama oirakpa ngamgani haina Boss Singh Secretary S. Dijala Sharma na phongdokre Tinsir Road Khewa Bazar da leiba North Eastern English School gi kuntra tare so mapo kuman tharom ngasi school asigi complex ta pangthokiba tharom ga mailena na mahak na hai Maheroi ama oirabadi listening gi power yamna leiba mathau tai loinena lakadoriba anoba education policy asidadi competition gi chang ka hena wangkhalakadauba maramna Maheroi singnasu hiram khudingda hainaba amadi mahei tamba matamda tamdaba yadabagi mawongda tambagi wakhalon thadokpa mathau tai Maheroi singnasu mahei ama tamba matamda amadi lariki oiba knowledge adu khakta natana tamliba mahei aduna piningliba nunggi oiba wahanthok adu khangadabani larik tamba haiduna oja singnasu pangtakta taksinbagi kanaba leiroi taklibasing adu mamut tana khangangadabani haiki Tharom asi Manipur gi state song oriba Sanalaibak Manipur haiba isaina sehau oiduna hodoklaba matung school asigi thawai hapliba teaching amadi non teaching staff sing ben amadi bus driver sing busu lengang khudol tamduna igai khumnaba utki loinena school asigi Maheroi singna tonga ba entertainment program kaya su utki amadi Madhya Pradesh ta pangthokiba kuntra suba junior national thangta championship ta gold lawakhraba school asigi Maheroi Khumbomayum Rohanda school asigi makaidigi ikai khumnaba utki
ngasi Juribam Higher Secondary School Students Union School asigi awatpa oja hapiu amadi transfer tawraga join tawdaba oja atuba matamda school asida join tawhalu haiduna Minister of Education da memorandum amadi wakat mifam phamduna wakatlabasu thabak oina tabiraktaba sidagi union school thongno sinkhre masigi matang asida Juribam Higher Secondary School Students Union gi Games and Sport ke secretary Leisang Them Bovina Paumi Singda haikibada aikhoi gi awatpa oja pibiu haiduna Juribam gi DC gi kuthangda tha sege taruta Education Minister da memorandum ama pisaki matung tang nipan dasu wakat mifam phamki adubu ngasi phawba thabak oina taroktabadagi school thong lonbagi khongjang asi ngasi chathajabani aikhoi demand phangdriba phawba school thong noshingani haina makhata na phangdoki Chahi asige Mars amada Khetrugau da leiba Princeton International English School da class 4 tamlibi aribam sahani bu nomoina panduna ngasi phawba layengduna leiba shida Khetrugau Kendragi Emilena thajaba pikiba wafam ngakna chapiu amadi mailena basingna thodo asige matangda meyeng changbiu haina sahani gi apopi aribam thoibina phongdorakli ngase Manipur Press Cup ke Kobru Hall da pangthokiba pawgi mifam amada wafam asi phongdok aduna thoibina hai nomoina palabi sahani yauna mahaki machanupi ahum Princeton International English School gi boarding da leirambani chahi asige Mars ke amada school gi maikaidagi phone tarotuna sahani adu nung makup na pani na sole hospital da piu hairaki adubu hospital yaruba matamdadi nomoina panba oiramki amadi phibam luna sokpa oibana hakchangi organ ke ada operation tawki madugi matungda Khetrugau gi MLA gi mayumda mayamna irang hobodagi wari sanabada angang ahum ma class 12 fawba lemna mahi masing tamhalage amadi sokliba angang asisu mapung phana phatriba fawba layengbagi achangma khudingma puthoklage haina yanaki madugi mathakta nomai kablakliba midusu thigatlaroisi hairaki hari yanaki badugi makha tarakpada angang asigi operation ahumlak suba fawbadi makoina ningthina yengbirami adubu madugi matungdagi hanna yengbirak tabadagi mayumda satuna unarurabasu usit thawoidaba mawongda wafam kaya thamlaki maram aduna miyamna school asigi mathakta mieng changbiu amadi hojiksu naduna lariba sahani gi anaba asi layengnaba hotnabada marilena singna mateng pangbiu hainasu phongdoki ang pagdali mo kung tali sila ito ay kung dumulay di hay may ra matada lay hay may ra ang pwede usita may mga mga ulak padagi ikaw susat laro sino ko ida do dia na hay ka sondalay nomoy na pali siya Laiwai Kharba theater activist Elangbam Birkurma Singhi Ningsing Mana oina lifetime achievement award piragani hari art kathoklaba thawai hariba award asi Khongangi lamda theater gi mafam ama kannaba hotnabada soktha balaitena hotnabiramba lekhidraba Elangbam Birkurma Singhi Ningsing Mana oina chahi khudingi art ki lamda thamoi sengna hotnabiri basingda mathang manau naina lanthoklagani hari ahanba oina chahi asigi lifetime achievement award loitongbam Brajamohan Singh Senior Director Rupmahal Theatre Imphal da lanthoklagani hari mahakna anganba matamdagi rural amadi arbangi mafam sing koina chatuna theater bu pamjaba kayada angamba mateng pangduna lakpada natana ngasi phawba theater bu chakhotna ba honduna lakli masibu ikai khomna ba utpa oina arta kathoklaba thawai hariba lifetime achievement award asi mahaki mafamda lanthoklagani hari award asi ikai khomna ba utpagi thawram amaga loinana nifutare suba kha Manipur Drama Festival gi closing ceremony nimita lanthokani hari Hayeng Khongbanda Laiba Laning Thausanamai Temple Board na shinduna numitara mathoini chupna chathagadaba mitei puya wari liba sangdamnaba thauram ngasidagi hodokre masida nupi ani yauna wari roi 38 saru ngasi hodokpa numita miwe anina wari liki Laning Thausanamai Temple Board ta pangthokiba hodokpa thauramada Social Welfare Minister Haikam Dingo Laning Thausanamai Temple Board ki Vice President Bidyavati Senjam amadi Manipur State Kala Academy ke Secretary Sunanda Thokchomna tharom adugi maru oiba athoiba mithungne sing oina saru yaki tharom aduga mari lenana lekhidraba mitei puya wari liba oja singi photo da leishu kadana ikai khomnaba utki loidena sangdamnaba adugi juri oigadawri basingi
mafamda ikai khomnaba utkibaga loinana achamba khudol tamki tharom adugi ki not piraduna Laningthau Sanamai Temple Board ki member secretary Maisnam Sivadatta Luwangna hai lamdam asigi leiriba art form kayagi manungda wari liba haiba shishu mating neiba art form amani ningthauna paligi matamda leibak adugi lengak loisingna maichau singna wari oina liduna tahallaga leibak lengak loitaromi Amaromda haujiki mirol asi ariba culture kaya ngakduna thamnamagi tangai fadaba leiriba generation amani tangai fadaba kaya asina Sanamahi Temple Board na Sanamahi lining asi hena pakthok sauthoknaba amadi ariba puya singda hairamba sing wari oina lithotuna miyamda haujik ki mirolda khanganaba hotnabani hairaduna migi wari likhut tamdringai ipa ipu singi haurapham hana khangnaba hotnasi haiba wafam thamki Jammu and Kashmir Chief Minister Omar Abdullah na cabinet na Union Territory adubo state hutta adum hanjunaba warep lokre adum oinama opposition party singnadi article 370 gi pandamdagi sealing down tawbani haiki draft resolution adu nauna chief minister khallaba Omar Abdullah na chair lauduna pangthokiba cabinet na phajana khanaki hari Srinagar gi civil secretariat ta pangthokiba ahaba cabinet meeting na khanaki bani adum oinama resolution adugi matangda JNK gi media da phongnorakhi hari People's Democratic Party PDP nadi phajana yeli haiki PDP gi legislature gi luchingba Wahid Rehman na haikibada Abdullah gi ahanba warep asidi karishu nati 2018 gi August 5 gi ratification dagi henba nati Sanabagi pau Manipur Kang Association as organized tawduna Waleda wabagai amadi hianglam amadi wabagai kangkhut na conduct tawduna pangthokpa 63 suba Churcha Memorial League Cup knockout open kang tournament gi ngasi gi match da KKC o Kaisamthong na Waleda wabagai bu panjol mapanipanda maithiba pikre team 32 yaduna pangthokpa tournament asigi ngasi gi match da hanba half da KKC o Kaisamthong na panjol mari amadi Waleda na ani oiki aduga ani shuba half da na KKC o na panjol manga amadi Waleda na panjol taru oiduna punna KKC o Kaisamthong na Waleda wabagai bu panjol mapanipanda maithiba pikibani Aroibada Maroiba Pau Amukana Pizari Manipurda Miyamgi Ahanba Lengak Lakibat Numiki Palantaron Pangthokna Kre Election da Khalaba local body Shingbu Mutatlaga Kuchabi Committee Stem Danaba Hanagi Minister Samuel Jendaina Hairi Loinana Mapital Dam Atubada Lathokhidrabadi Miyamna Lathoklagani Haina Damna Sohallaba Miyamna Phongdokna Kre Matang asida Image Padon Sanwasa Pollution Jari Mi Eng Tabiri Besingbu Mukana Kurumjari